ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯁꯤꯡꯖꯨ ꯁꯨꯔꯒ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯑꯩꯁꯦ ꯍꯧꯗꯣꯛꯑꯒ ꯁꯤꯡꯖꯨ ꯁꯨꯔꯨ ꯂꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯁꯨ ꯀꯜꯂꯦꯍꯦ ꯑꯁꯦꯡꯕ ꯇꯨꯝꯃ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯊꯑꯣꯏꯅ ꯍꯧꯗꯣꯛꯑ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯊꯑꯣꯏ ꯁꯨꯍꯜꯂꯤꯅꯦꯕ ꯃꯣꯏꯅ ꯇꯟꯕꯩ ꯆꯥꯡꯁꯦ ꯑꯁꯤꯅꯅꯦ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯗꯅ ꯂꯩ ꯃꯌꯥꯝꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯒꯤ ꯕ꯭ꯂꯣꯛ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯍꯥꯞꯀꯗꯕ ꯃꯆꯜ ꯃꯅꯥ ꯃꯁꯤꯡ ꯑꯃ ꯑꯗꯨ ꯁꯣꯏꯕꯒꯤ ꯍꯧꯖꯤꯛ ꯃꯇꯦꯡ ꯑꯃꯇꯪ ꯎꯠꯆꯔꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯣꯠꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯂꯩꯖꯔꯦ ꯁꯤꯗ ꯃꯤꯃꯤ ꯑꯃꯗꯤ ꯀꯪꯂꯥ ꯕꯨꯖꯤꯌꯥ ꯕꯗꯥꯝ ꯀꯔꯤ ꯀꯔꯥ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯗ ꯂꯣꯏ ꯂꯩꯖꯔꯦ ꯑꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯇꯤꯡꯊꯣꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯉꯧꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯑꯦ ꯁꯨꯒꯥꯏꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛ ꯑꯃꯗꯤ ꯉꯥꯔꯤ ꯑꯃꯗꯤ ꯃꯁꯥꯂꯥ ꯁꯤꯗ ꯂꯩꯔꯦ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯀꯣꯕꯤꯗꯤ ꯍꯥꯞꯆꯍꯧꯗ꯭ꯔꯦ ꯀꯣꯕꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯩꯒꯦꯅ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯑꯉꯥꯡꯈꯩꯁꯤꯅ ꯁꯤꯡꯖꯨꯁꯤ ꯁꯨꯔꯨ ꯂꯥꯎ ꯁꯤꯡꯖꯨ ꯁꯨꯔꯨ ꯂꯥꯎꯅ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯁꯤꯡꯖු ꯁꯨꯔꯒ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯑꯩꯁꯦ ꯍꯧꯗꯣꯛꯑꯒ ꯁꯤꯡꯖු ꯁꯨꯔꯨ ꯂꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯁꯨ ꯀꯜꯂꯦꯍꯦ ꯑꯁꯦꯡꯕ ꯇꯨꯝꯃ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯊꯑꯣꯏꯅ ꯍꯧꯗꯣꯛꯑ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯊꯑꯣꯏ ꯁꯨꯍꯜꯂꯤꯅꯦꯕ ꯃꯣꯏꯅ ꯇꯟꯕꯩ ꯆꯥꯡꯁꯦ ꯑꯁꯤꯅꯅꯦ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯗꯅ ꯂꯩ ꯃꯌꯥꯝꯁꯦ ꯐꯖꯔꯦ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯤꯅꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯇꯝꯗꯅꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯃꯦꯠꯄꯁꯤꯅ ꯍꯦꯟꯅ ꯇꯣꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯤꯂꯥꯁꯅꯒ ꯅꯣꯏꯕꯗꯨꯗꯤ ꯀꯌꯥ ꯑꯩ ꯄꯥꯝꯗꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅꯒ ꯅꯩꯈꯥꯏꯔꯒ ꯇꯧꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯁꯤ ꯑꯣꯏꯗꯤ ꯃꯑꯣꯡ ꯇꯥꯔꯦ ꯍꯥꯏꯁꯦ ꯁꯤ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯍꯧꯖꯤꯛ ꯍꯥꯞꯊꯔꯒꯁꯦ ꯁꯤꯡꯖꯨ ꯃꯅꯝꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯇꯪ ꯆꯥꯔꯁꯨ ꯍꯥꯎꯕ ꯃꯥꯜꯂꯦ ꯀꯣ ꯁꯤꯡꯖꯨ ꯃꯅꯝꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯃꯁꯛꯁꯦ ꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯁꯤꯇꯪ ꯆꯥꯔꯁꯨ ꯍꯥꯎꯕ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯄꯦꯀꯦꯠꯇꯣ ꯄꯨꯂꯞ ꯃꯆꯥꯗ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯄꯨꯂꯞ ꯍꯥꯞꯆꯜꯂ ꯊꯝꯃꯦ ꯁꯤꯗ ꯑꯗꯩ ꯍꯩꯊꯔꯛꯑꯒꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯒꯤꯁꯦ ꯕꯨꯖꯤꯌꯥꯗ ꯌꯥꯎꯔꯛꯄ ꯃꯣꯔꯣꯛꯇꯨꯔꯥ ꯑꯃ ꯌꯥꯎꯔꯦ ꯅꯩꯈꯥꯏꯒꯗꯕ ꯅꯩꯔꯦꯍꯦ ꯐꯖꯔꯦꯍꯦ ꯉꯁꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡꯗꯣ ꯇꯣꯠꯁꯟꯕ ꯍꯧꯖꯔꯒꯦ ꯍꯣꯔꯦꯟ ꯇꯨꯝꯗꯅꯕ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒ ꯌꯥꯝ ꯆꯥꯁꯜꯂꯕ ꯑꯗꯒꯤꯗꯤ ꯊꯥꯎ ꯃꯣꯔꯣꯛꯀ ꯆꯥꯁꯜꯂꯕ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯑꯣꯡ ꯇꯥꯔꯦꯍꯦ ꯁꯤꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯑꯥꯗ ꯁꯤꯡꯖꯨ ꯍꯥꯎꯋꯦꯅ ꯈꯔ ꯆꯥꯔꯛꯄꯗꯣ ꯍꯩꯕꯤ ꯃꯅꯥꯒ ꯍꯥꯞꯄꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯍꯩꯕꯤ ꯃꯅꯥ ꯍꯥꯞꯁꯤꯔꯥꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯡꯖꯨꯁꯦ ꯀꯟꯅ ꯁꯨꯔꯤꯉꯩꯁꯤꯗ ꯁꯤꯡꯖꯨ ꯁꯨꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯌꯥꯝ ꯐꯖꯕ ꯑꯥꯏꯇꯦꯝ ꯑꯃꯈꯛ ꯄꯨꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯜ ꯇꯤꯡꯉꯒꯀꯣ ꯀꯥꯡꯒꯧ ꯑꯃꯈꯛ ꯉꯧꯔꯒ ꯄꯨꯊꯣꯔꯛꯏ ꯀꯤꯂꯤ ꯆꯅꯥ ꯀꯥꯡꯒꯧ ꯃꯁꯤꯁꯨ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯋꯥꯊꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯁꯤꯅ ꯀꯣꯄꯥ ꯏꯕꯥꯅꯤꯒꯤ ꯈꯥꯏꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯂꯥꯎꯕꯗꯨꯗ ꯁꯟꯗꯣ ꯍꯥꯏꯅꯤꯀꯣ ꯃꯁꯥꯁꯦ ꯃꯅꯥ ꯐꯪꯉꯕ꯭ꯔꯥ ꯃꯅꯤꯡꯗꯒꯤ
하오리 마이다 나쁜 그때 하면 뭐 많이 그래? 누가 강가우 카라가 가이독자라게 이런 불람이라 파자레네 야래 싸도 또 올라래 그래 싱주 각당 싸바디 농아이때 해다는 싸 카라 아마도 야원자래 아 어? 진주 하오이 모로수 사티 하오이 짭짱 사티 하오이